Sahi tarek kuntakpada matamadu ki mirol na mamaleba ki damak kathok ki bakaya ngasigi mirol na matau tama matau tari haina Raya Sabha ki MP ningthau laisema sana jawana fongdokre wafam asi Sagolban Babudo Mantri Laikai da pangthokpa Maharaja Narsingha gi chani kumthra mari suba mapok komon thauramda mahangna fongdokibani Maharaja Narsingha Memorial Committee Imphal amasung Sri Sri Gopinath Ji Temple Board na sillaga pangthokpa thauram aduda Maharaja Narsingha gi mitamda hailai katuna ikai kunabas utki loina Manipur da hauzik thokliba lala sida thawaina pontha pi khrabasing mafamdasu minin amatumina leftuna awabas fongdoki thauram aduna ni thaulai sema sana jawna fongdoki bada apunbagi pangalna awasing mamaiti bapi kibani ngasigi numit asin lakpada sahi tare khuntak padagi Manipur bakan kiba Maharaja Gambir Singh Maharaja Narsingh Hiras Chandra masung matam adugi masak maming khangmang mahudraba athawa sing bonahung naning singhalle Manipur ge hausi oreba phiba masida political party CSO amasung furup ki khenaba thamdana amatone punsillaga lamdamasi kannabagi lambida sangsinminase hauji tholiba tangdu laita daba sisu sahi tare khuntak paga manaba amani puari da matam adugi mirolna kathoki bapunama ngasigi mirol oiriba aikoina matau tama matau tare haina mana fongdoki thoramadu da hanagi MP Dr. R.K. Ranjan Maharaja Narsingha Memorial Committee ki President Dr. R.K. Bedazir Psychiatrist Dr. R.K. Lenin amasung Sri Sri Gopinath Temple Board ki President R.K. Dhiren su saruyaki Ekoi Ningthau Narsingha Ningthau Gambir Singha Hera Chandra amadi matamdugi ekoi na masak khangba khangdaba athobasing makoi mayamna punjalaga ekoi gi laibaksi sahi tare khuntak podagi awagi makutagi kanghibado punjangibado madu ekoi ngasi ningchangba matam oi yelhomi sing punjanba matam oi political party mayam ekoi punjanba matam oi adagi laibaki cheliba songiba ekoi civil societies mayam ekoi pulap punjalaga adagi akhangba khangdaba mayam je punjalaga ekoi laibak se kanba adom dai khoi amat toina koi changjan mina si edna ismaina haijen ningi